ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯀ꯭ꯋꯤꯖ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯗꯥꯏꯃꯟ ꯀ꯭ꯋꯤꯖ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯩꯇꯦꯡ ꯑꯗꯣꯝꯅ ꯍꯥꯞꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯑꯗꯨꯗ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯄꯥꯎꯈꯨꯝꯁꯤꯡ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯝꯖꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯑꯍꯥꯟꯕ ꯋꯥꯍꯪꯗ 1904 ꯍꯥꯏꯕꯗꯤ 1994ꯒꯤ ꯅꯨꯄꯤꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯒꯤ ꯕꯪꯂꯣ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯃꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅ ꯗꯨꯟꯂꯣꯞ꯫ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯏꯟꯗꯤꯌꯥꯒꯤ ꯆꯦꯒꯤ ꯁꯦꯜ ꯃꯌꯦꯛ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯣꯟ ꯃꯌꯥꯝꯒꯤ ꯄꯦꯅꯦꯜ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯄꯨꯟꯅ ꯂꯣꯟ ꯀꯌꯥ ꯌꯥꯎꯕꯒꯦ? ꯑꯅꯤꯁꯨꯕꯗ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅ 15꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯅꯨꯄꯤꯒꯤ ꯔꯦꯖꯤꯃꯦꯟꯠ ꯑꯃ ꯌꯥꯎꯏ꯫ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯑꯗꯨ ꯀꯅꯥꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅ ꯂꯛꯁꯃꯤ ꯁꯦꯒꯜ, ꯂꯛꯁꯃꯤ ꯁ꯭ꯋꯥꯃꯤꯅꯥꯊꯟ꯫ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯄꯥꯎꯈꯨꯝꯁꯤꯡ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ꯫ ꯊꯝꯖꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯍꯪ ꯑꯅꯤ ꯐꯥꯎꯕꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯛꯆꯤꯡꯗꯒꯤ ꯂꯤꯟꯊꯣꯏ, ꯏꯔꯣꯡ ꯁꯦꯁꯥꯕꯗꯒꯤ ꯑꯅꯥꯁ ꯕꯣꯒꯤ, ꯋꯥꯍꯦꯡ ꯈꯨꯃꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯔꯥꯡꯊꯦꯝ ꯕꯦꯅꯥꯎꯕꯤ ꯆꯅꯨ, ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯒꯤꯇꯥ, ꯈꯥꯡꯉꯕꯣꯛ ꯃꯈꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯄꯥꯔꯠ 3ꯗꯒꯤ ꯃꯉꯥꯜ ꯃꯣꯏꯔꯥꯡꯊꯦꯝ ꯑꯦꯂꯥꯏꯁ ꯂꯥꯏꯑꯣꯅꯦꯜ꯫ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯝꯗꯤꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯋꯥꯡꯖꯤꯡꯗꯒꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯥꯏꯁ꯭ꯔꯝ, ꯀꯛꯆꯤꯡꯗꯒꯤ ꯔꯣꯁꯅꯤ, ꯇꯦꯟꯊꯥ ꯍꯩꯕꯨꯡꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯒꯨꯅꯦꯁꯣꯔ, ꯆꯦꯔꯥꯄꯨꯔ ꯁꯂꯝ ꯃꯀꯣꯛ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ W ꯅꯖꯤꯔ, ꯆꯦꯔꯥꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ W ꯇꯧꯍꯤꯗ ꯑꯍꯃꯗ, ꯀꯣꯝꯅꯥꯎꯗꯒꯤ ꯖꯤꯇꯦꯟ ꯇꯣꯡꯕ꯭ꯔꯝ, ꯁꯒꯣꯜꯕꯟ ꯇꯦꯔꯥꯗꯒꯤ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯣꯏꯅꯥꯝ, ꯁꯂꯨꯡꯐꯝꯗꯒꯤ ꯅꯤꯡꯊꯧꯖꯝ ꯊꯥꯡꯄꯥꯛ, ꯋꯥꯡꯖꯤꯡ ꯍꯩꯇꯨꯄꯣꯛꯄꯤ ꯂꯩꯀꯥꯏꯗꯒꯤ ꯑꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝ, ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯀꯥꯡꯖꯝꯕꯝ ꯃꯩꯇꯩ꯫ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯁꯨꯕ ꯂꯥꯏꯁ꯭ꯔꯝ, ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯄꯥꯔꯠ 2 UYC ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯃꯃꯥꯡꯗꯒꯤ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ, ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯅꯤꯉꯣꯝꯕꯝ ꯕꯣꯔꯤꯁ, ꯁꯝꯔꯥꯝꯗꯒꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯃꯛꯀꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯊꯝꯖꯈꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯋꯤꯅꯔꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤ꯫ ꯗꯥꯏꯃꯟ ꯀ꯭ꯋꯤꯖꯀꯤ 65ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯊꯝꯖꯔꯤꯕ ꯋꯥꯍꯪ ꯑꯍꯨꯝꯃꯛꯀꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯇꯥ ꯀꯣꯟꯁꯝ, ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯤꯂꯥꯟꯗꯥ ꯎꯁꯝ, ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯕꯣꯔꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯁꯦꯛꯃꯥꯏꯖꯤꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯙꯅꯕꯤꯔ ꯍꯨꯏꯗ꯭ꯔꯣꯝ, ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯄꯨꯔꯅꯤꯃꯥ ꯀꯣꯟꯊꯧꯖꯝ, ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯕꯤꯖꯦꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯂꯩꯁꯥꯡꯊꯦꯝ ꯀꯦꯂꯤ ꯃꯈꯣꯡꯗꯒꯤ ꯏꯕꯦꯝꯆꯥ ꯁꯥꯐꯝ, ꯈꯥꯡꯉꯕꯣꯛ ꯃꯣꯏꯔꯥꯡꯄꯜꯂꯤ ꯂꯩꯀꯥꯏꯗꯒꯤ ꯖꯤꯇꯦꯟ ꯊꯣꯛꯁꯣꯝ, ꯊꯧꯅꯥꯎꯖꯝꯗꯒꯤ ꯔꯟꯖꯤꯇꯥ ꯋꯥꯏꯔꯣꯛꯄꯝ, ꯕꯦꯡꯒꯤꯗꯒꯤ ꯖꯅꯤꯇꯥ ꯌꯨꯝꯅꯥꯝ, ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯗꯒꯤ ꯍꯦꯝꯖꯤꯠꯂꯥꯛ ꯄꯣꯛꯂꯥꯛꯄꯝ, ꯊꯤꯅꯨꯡꯒꯩꯗꯒꯤ ꯄ꯭ꯔꯗꯤ ꯋꯥꯍꯦꯡꯕꯝ, ꯂꯝꯁꯥꯡ ꯕꯖꯥꯔꯗꯒꯤ ꯕꯤꯂꯤꯌꯟ ꯃꯩꯇꯩ ꯈꯥꯏꯗꯦꯝ, ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯑꯦꯇꯦꯝ ꯃꯅꯥꯛꯇꯒꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ, ꯈꯥꯕꯝ ꯂꯩꯀꯥꯏꯗꯒꯤ ꯇꯥꯌꯦꯟꯖꯝ ꯍꯦꯔꯣꯖꯤꯠ, ꯍꯩꯔꯣꯛ ꯄꯥꯔꯠ 3ꯗꯒꯤ ꯂꯨꯍꯦꯟꯕ ꯅꯤꯡꯊꯧꯖꯝ, ꯔꯥꯏꯖꯤꯡ ꯁꯟ ꯗ꯭ꯔꯦꯁꯦꯁ ꯊꯥꯡꯃꯩꯕꯟꯊꯥꯎ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯊꯤꯌꯥꯝ ꯔꯥꯖꯦꯟꯗ꯭ꯔ ꯂꯨꯋꯥꯡ, ꯁꯟꯊꯣꯡꯗꯒꯤ LJ ꯇꯣꯏꯖꯝꯕ,
Salungpham Maning Laikai Samja Sabam Thoibi Sanu Khangabok Singsomba Thoksom Kaksing Nitesh Naurem Khangabok Makha Laikai Patri opposite PYC ground Kumarjit Khanganba Haingang Mayai Laikai Pinky Thoksom Sapam Maning Laikai Texam Benita Devi Oinam Vidya Sagar Paurabi Pukrimapal Impal East District Nausa Laikuram Nongmaikhong Makha Laikai Turel Nongsup Danasandra Ningthauzam Hairiba Miyoi Sing Asina Diamond Quiz ki Humpuga Manga Suba episode ki Thamjariba wahang ahumaki pakhum sumna pibirakraba Miyoi Singni Tharom asibu saruk yabirakibasingbu hainingai laitana thagachaba phongdokchari makha tarakpa episode singdasu adumak lepa laitana saruk yabirau Hauzik Tharongi Makha Sathajarakpada Diamond Quiz ki Humpuga Taruk Suba episode amuk laukhasari Diamond Quiz Tharomasi Manipur University ga khusamnaraga sandokchaba tharomni Tharomasi da adomsu saruk yabiu Tharomasi gi laiteng adomna hapiu Ahan wahangda India gi ani shuba thagi laimai thijinaba khungsat oiriba Chandrayaan 2 satellite ki mission asida Manipuri amakhak yawi mahak adu kanano wahang asi amuka hana ningsingjari India gi ani shuba thagi laimai thijinaba khungsat oiriba Chandrayaan 2 satellite ki mission asida Manipuri amakhak yawi mahak adu kanano Ani suba wahangda India gi pothok singlaktagi geographical indication GI tang phangba ihan hanba posak adu karino wahang asi amuka hana ningsingjari India gi pothok singlaktagi geographical indication GI tang phangba ihan hanba posak adu karino Ahum suba wahangda India da tinnabagi instrument of accession sign tawkiba Jammu and Kashmir da ikon kona pan kiba ningthau adu kanano wahang asi amuka hana ningsingjari India da tinnabagi instrument of accession sign tawkiba Jammu and Kashmir da ikon kona pan kiba ningthau adu kanano Thamjakiba wahangsing asina ngasigi oina laukhachariba episode asigi thamjariba wahangsingni Wahang sing asigi asumba pakhum thenglabada irai numit fawgi manungda aikoi leijariba mobile number 8119872713 amuka hana ningsingjari 8119872713 number asigi kuthangda SMS oina yohonbirau natragana aikoigi email address diamondradiokhongjom@gmail.com Hairiba email asigi kuthangdasu thamjariba wahangsing asigi paukum thabirakpa yagare ngasigi oinadi Diamond Quiz ki ngasigi oina laukhacharibi episode asi matang asida loichanjanabigi tanja laujari Tharom asibu saruk yabirakibasing amadi Tharom asibu haubadagi loiba phawba tabidibasingbu amuka hanna thagachaba phongdokchari mathangi lakadori baning thokaba numin asida anauba episode amaga amuk soidana unasi Ngasigi oinadi Tharom tabidibasingbu amuka hanna khurumjari